Silser gi mafum manida Chief Minister Khemchana BJP mirep ki vote khongkre purup khuding mangna ing tapna leiminaba pami marmaduna purup masel gi marakta leiriba thajana daba singko ganba mathau tai haina Chief Minister Yumnam Khemchana phongdokre Jiribam district ki interstate truck terminus sagadaba mafamda paumi singko unabada mahakna hai mahausa gi matau ing tapa phibam hanjun hanbaga loinena Jiribam bu model district ama ohen baibasi lenga ki maru iba pandamni kangluk khuding maki miyusing punna chamin thangminaba ahanba district Jiribam ni haina singthara dun mahakna hai kumjali Kunumdogi May Humda, Kangluki Irang Tolak Matunda, Kanglu Kudinguki Mui Amato in Punduna, Chaglen Chamina Kibigi Tong Ado, Ningsing Ningai Ohuragani. Interstate Truck Terminus Sagaduruba Masida, Town Planning Department Katanaraga, Atay Atopa Tourism Projects in Pakat Payagadra Hibadu Yang Silagani, District Asida Lakpa, Kongset Kimatang the Chief Minister and High, State Asigi Chief Minister Oerba Matunda, Mafam Masida Lakpani, Tongan Wakanglup Singamarata, Achet Pamari Tamnaduna, Ing Tapapim Hanjanan Bahibusina, Lengaki Maru Iba Pandam Oidun Lakli, Mafamaduda, Jiribam Forest Division Sinduna, Uchara Tabagi Tormam Supangtoki. Chief Minister na Lusingaga, MLA Singh, State Lengaki Senior Official Singna, Uchara Tabagi Tormadu the Sarukyaki, Jiribamgi Kongseta Ladiba Chief Minister na, Ngasi Assamgi, Udarbon Assembly Constituency the Satuna, Assam Legislative Assembly Mikalda, BJP ki Mirep Oriba, Rajdev Golagi Election Campaign the Wanganki, Kongset Aduda, Chief Minister na Mafamadu the Kundariba, Manipur Puruki Musing Yauna, Tongan Wakangluki Musing the Wari Sanaki. Paumising nang bawang amagi paukumda Chief Minister na hai Assamda Chief Minister Himanta Biswana Singh thaningai oiba thorang kaya lokolak panamaram oraga state asida khundariba Manipuri Phuruki Miyusingda khudong chaba kaya fanghale BJP gi maru oiba pandamdi awang nongpok lamdam mapung phana chawkut an bai basini Hanagi Prime Minister Atal Bihari Vajpayee gi matamda Northeast Council chingwa linkhatuna lamdam masi chawkut anaba thorang kaya lokolami center da haujik paliba BJP lengak nasu lamdam masibu amu hena chawkut anabagi pandamda akhanaba thorang kaya lokoni constituency asida khundariba Manipuri voter listing tarani thoiromna lakadoriba mikhalda BJP ki mirep sagutuna Assamda amughana party asiki lengak lehnaba thorang lokot piu hainasu mahakna appeal tauki khongset aduda BJP Manipur Pradesh ki president A Sarda amadi party ki MLA kharasu loina ki hairi Congress ki MLA ani KCP PWG na social boycott tawre mayai ka badrak lalon basing kangkali haibagi maral sira dona Congress ki MLA ani social boycott tawre haina Kanglipa Communist Party PWG MC unification thadorok pa cherol man hairi lona yadabalub asigi cherol sina makata na makoi ani vote leppada su athingba thamle haina fongdorkli lubasina Kanglei khunai bu masa mau phaba tinjang kaijang daba naharol singtana thalaba apabu khunai ama ohena bu honari ngai cherk sida politician amada masak naiba miyoi kayana mayai ka badrak na chingba polam kaya lalolitik torkpa amadi saugatni basing Kanglei khunai gi oina laibak thibani lubasigi maikai dagi akanba mideng makhada Kanglei khunai asi masa mau phaba makhal amatagi fataba chinjak sizinadaba art and culture na mangjil thaba khunai ama ohena bu honari ngai da wabagai assembly constituency gi hanagi MLA Phajura himna manau nupaga loinana mayai ka badrak lalolitik toramba aduga Congress ki MLA anina senaribe ex MLA bu nakoi nana saugalibasi lub asina Kanglei khunai bu singnabani haina lawi haina maral sirakli KCP PWG yauna tongan belup kayana Kanglei Pak asibu mapung oina drug sizinadaba lamdam ama ohenaba war on drugs ki khongjang sangsindur lagli hairi F-15 ki atopa crew member hingna rescue tawba ngamle Middle East ki landa Iran kapthakiba F-15 fighter jet tongkiba crew member amasu hingna rescue tawba ngamle haina US ki president Donald Trump na phongdokre Iran de attack tawba chatkiba US ki F-15 fighter jet ama kapthakraba matungda crew member ama rescue tawraga atopa ama thiba khangdana leirakibani Truth Social da thagalakpa warol amada Trump na haiki US ki landmissingna sathakiba operation da atopa crew member adusu rescue tawba ngamle puari da khwaidagi singthaningai oiba moongda US military na rescue operation satharaga anisuba crew member adu kanba ngamkibani mathawna leirba lanmi adu kudong thiningai oirba ching kaya lanthoknaga Iran de attack satharingaida yeknabagi missile na kablakibani fighter jet kaibagi pawhek phangbaga US military na afaba makhalgi aircraft thajinduna rescue operation adu sathakibani haiki Manipuri film actor Gokul ki anticipatory bail court na kakthakre Manipuri film actor amasung Directorate of Consumer Affairs and Public Distribution ki inspector athokpam Gokul Chandra gi pre-arrest anticipatory bail Session Judge Imphal West ki court na sikakre Session Judge Imphal West ki court na chahi asigi February 13 da pikiba interim bail adu merit leite haina ngasi court adu makna kakkibani hairi case adu gi victim gi apokpana athokpam Gokul Chandra chahi 95 thamoiban hijam leikai dagi haujikna langjing asobo maning Lekai lane number 6 da laiba sigi mathakta mahaki loina bibu February 16 da
हानब होनई हाइबगी साथिब मराल सिदुना पुलिस द वाकलखिबनी मसी चथखिब हियरिंग अदुदा कोर्टना थमखिब वाफमदी केस असिगी मतंगदा थिजनबदा आयोना विक्टिम गी इंजुरी रिपोर्ट अमसुंग सीसीटीवी फुटेज न चिंग मसाक्सिंग खोंगटखि अमसुंग विक्टिम अदुदा सोकलिब थौंग अदु इचम चमना खोंगना खुदना फुबदा सोकपगी मौंग थेंगनखि मसिगा लोइनना पेनल सेक्शन 109 क्लोज 2 attempt to murder हाइबदु लोकथोखि सेक्शन 117 क्लोज 2 गी महुत्ता सेक्शन 115 क्लोज 2 ओइन महूत सिनखि एफआईआर अदुदा लेहोरिबा नन बेनेवल सेक्शन सिंग अदुदी बीएनएस के सेक्शन 74 नुपीदे इकाई खुमनब मांगहनब याबो मोंगदा तमथिना फुचैबा अमसुंग सेक्शन 75 लुहोंगलब नुपी अमदा ताथि तावइना तौबा असि खक्तमक ngaire haina court na thamki case asigi petitioner asida February 13 da interim anticipatory bail session judge Imphal West ki court na piki adu moinamak case asigi ayogi report ki matung ina petitioner di numit adugi ayukta fare haina palaki petitioner gi counsel na suphongdokibada petitioner gi PRS bail application adu numit adugi ayukta draft tawkibani amasung file tawnanaba thorang tawkibani mahakti petitioner adu ayuk adu da fare haiba khangkhide loinana khangdabadagi numit adugi nungthilda petition adu file tawkibani court na makata na thamkiba wafamdi petitioner adu bail application adu file tawdringai mangjongna farbanina application adu maintainable oidre maramasina application adu merit laitabana dismiss tawre haina court na phongdoki eleni haina farba miyoi ama lockup tagi nanthoktu na chenkre लोन थिंख्रब लालो पीएलए नि हाइन सिक्योरिटी फोर्स न फारगा इम्फाल ईस्ट के हैंगांग पुलिस स्टेशन की कस्टडी दे थमलक मियोय अमा ngasi ayuk नाथोक्तुन चेनख्रे हाइरी प्रेस न फंग पावगे लिखुल अमगी मतुंग इना पुलिस कस्टडी देगी नाथोक्तुन चेन किबगी थौदोक असि ngasi ayuk पुंग 9 कुंथ्रा रोम तारकबा अदुवाय दे थोकिबनी पीएस अदुगी लोकअप तगे माबो मपाल थोगनबा पुलिस पर्सनल खरन पुथोरकपदा अचेंग तंजा येंगलगा नाथोक्तुन चेन किबनी हाइरी नाथोक्तुन चेन किबा मियोय अदुगी ममिंगना नेप्रम लेम्बा मैतै एलाइस तोम्बा चही कुनमरी कवि इम्फाल ईस्ट की नोंगादा शांतिपुर मखा लेकाइदगी एन देवगी मचानुपानी मियोसी हौखिबा मार्च 13 दा सिक्योरिटी फोर्स सिंगना आरपीएफ पीएलए गी लानमीनी हाइना हैंगांग पीएस की मनुंग चनबा खाबैसोई एरिया दगी फागटकिबनी मदुगी मतुंग हैंगांग पीएस ना महाकी मथक्ता आर्म एक की मखादा एफआईआर अमा पालगा मखाता न थिगनब कोर्ट की ऑर्डर अमगी मतुंग इना पुलिस स्टेशन असगी कस्टडी दा फाजिनदुन थमलखिबनी हाइरी मियोसी नाथोक्तुन चेन क्राइब पावहेक फंगबगा महाकना चलंबा याय हाइना चिंगनबा तोंगान तोंगान बम मफम सिंगदा पुलिस की माइकैदगी महाकी खोंगुल लीदुना पाक्सना थी हुंबगी थबक सथकी पावसी फोंग मतम फावदी हाइरिबा मियोय अदु फागटपगी पाव लैत्री।